ꯈꯨꯔꯨꯝꯖꯔꯦ ISTV ꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯃꯨꯛꯁꯨ ꯑꯣꯛꯆꯕ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯏꯁꯨꯗ ꯑꯁꯦꯡꯕ ꯀꯨꯞꯁꯤꯜꯂꯒ ꯃꯤꯡꯆꯠ ꯂꯧꯕꯒꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯒꯅꯨ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯩꯈꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯑꯍꯥꯟꯕ ꯏꯟꯗꯣ ꯕꯪꯒ꯭ꯂꯥ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜ ꯇꯦꯇꯥꯏꯒꯥꯎꯟ ꯕꯪꯒ꯭ꯂꯥꯗꯦशꯇ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ स्टेट असिगी सेक्यूरिटी की इशूदा असेंब कुपसिलगा मिंगचत लोबगी पॉलिटिक्स तौदबा फै हाइना हानिगे डेप्यूटी चीफ मिनिस्टर गायखांगम न फुंदोक्रे ngasi Manipur Pradesh Congress Committee na sinduna Congress Bhavan da pangthokiba party sigi masak nairaba luchingba singi ningsingbaga loinana Chief Minister oiramba luchingba ahumgi mingda ka ahum MPCC library amasung social media room hangdopagi thoromda gaikhangamna wafam asi phungdokhibani thoromadu da MPCC gi president TN Hauke MLA Govindas Konthokjam Vice President number 1 and local Congress ki MLA Singh amasung party ki atai thopubu sing susar yakhi party asigi Chief Minister oiramba laikhidraba M Koireng Rishang Kaising amasung RK Joychandra ki famda ikai khunna utke mamagi government ki matamda ani shuba MR am court ki khulai mankhibuga mari lainana pawmi sing hangba wahangda laikhangam na makhatana Congress ki matamda security ki issue asi thoina laikhide अनोब गवर्नमेंट की चाही अमगी मतमदा थोकलिबासी करिनो हाइबा वाहंग लाए मसी येंगलुरबदे मनुंग मपान नाइबा ओइना उइ मसीदा असेंब कुपसिलगा मिंचत लोबगी पॉलिटिक्स ती तोगनो हाइकी अखोय की मतमना सिगम रिपोर्ट फंगदे सही अमा मतुंगदा मसी कना तौरकपसे करिनो हाइबसी दिस समथिंग क्वेश्चनेबल अदना मसीदा ब्लेम गेम तौदुना काना कदबा मानदे अदना आइगे मसी समना हाइरबदा अखोई मतमदा सिगुम्बा थोपे के रिपोर्ट लेते खंगसु खंगे हजिक मखोई मतमदा थोइसे मसी नतना अदना करी कैदौगे असिगुम्बा दु ले तारदि खंगन हाइबिबा यादबरा नसिदि यामना कंसीडर ओइबा मोंगदा तौरगा खरा राजनीति की मोंगदा मेलाइन तौननबा होनरपसु माले MPCC की प्रेसिडेंट TN हॉकिमना AICC की मखादा ngapi AICC की मखादा कांग्रेस की खोंगफम हेना चेसननबगी लेरिबा अहल सिंगी पुंफम पार्टी की हौरफमदगी चनरकलिबा थबक थरम सिंग खमिननबगी खुदोंग चाबा लाइब्रेरी सोशल मीडिया रूम दा मियाम की पौताक पौजिल खंगना थबक तौनबगी खुदोंग चाबा लहेंदुना पार्टी असी मफुंग फाना थबक तौनबगी खोंगथांगने कांग्रेस की थबकता मियाम की मतेंग लोइनना पौताक पिबिनबा अपील तौखी फ्रंटल एंड सेल अमसुंग MPCC के ऑफिस बेरर मखैना Twitter account masa की हांगागा एकोई democracy promote तोबा अदुगा एकोई की principle महात्मा गांधी ने लिंकत पीबा non-violence movement on secular foundation अदु strengthen तोनुबे की दमकता Twitter account लोई न हांग नबा एकोई ngasi appeal तोजरी अदुगा लोई न ना Congress पु थाजबा Marup Mapang, Manipur State Labor Makaina. Suggestion, advice from time to time, Pibada, Ehoina Taramna, Luxin Jagani. Patriotic Writers Forum Manipuri Temang Luina, Manipuri Cultural Complex, Tetaigaun Bangladesh Nasiduna, Mamang Thagi Kunmapandagi, Chatar Kiba, Ahan Indo Bangla Manipuri Cultural Festival Lushin Kre. Lushin Begit from the Ministry of Cultural Affairs, Government of Bangladesh ki Secretary MD Nasiruddin Ahmad, Ministry of Railway ki Additional Secretary Shashi Kumar Singha, Patriotic Writers Forum Manipur ki Secretary Rakesh Naurem, BSEC Bangladesh Government ki Additional Secretary Kongkham Nilamani, Senior Advocate SC Singha Susarya ki Additional Secretary Shashi Kumar na Bangladesh ta Khundariba Mitai Singhi Asingba Masak Ngasigi Miro Singna Ngaktuna Thamobagi Chapsa Matam Oire Bangladesh की मितई सिंगी मरक्ता लिंगजन मानदब मौंग अमा हेक हेक उथोखिबदा मितई सिंगी फिबम अरुब ओइगने बांग्लादेश की लेजरीबा असिंग मितई सिंगी मसकपो लान उहननब होनबा कांगलुप क्यामरम लेरी असिगुम कांगलुप असिदगी चेक्सिन लेबा ताई मितई मसा अमा ओइना बांग्लादेश गवर्नमेंट अचोब फम अमा पाइबदा नतना मणिपुरी कल्चरल कॉम्प्लेक्स असिगी दमक होनदुना लाखिबा शशि कुमार न मखाताना फोंदोखिबदा फेस्टिवल असिना बांग्लादेश की मितई सिंगा मणिपुर की मितई सिंगी मरक्ता अफब मरी थंबगी मथक्ता मालेमदा लेरिबा मितई सिंगी मरक्ता अपुनबगी मसक सागतपदा चाउन मतेंग पांगलगने
Asigumba festival ama pangtokpasina furup asi choktok na hingli haiba atopa furup singi mamangda khangalagani haiki numit homni chatakiba festival asida Bangladesh ki tongan bamfam singda khundariba mitai pangal amadi atei furup ki punna mioi lising ahum lomna saruk yaki loisinbagi thamda nokfade gi director thodam Rohini Kumar amasung kaisam kuber gi nokfade kontauzam kundo amasung takelamam syam kanagi wari liba S Chandramani amadi mahaki kambugi pung amadi don cholom utki Academy of Manipuri Cultural Arts Select ki choreographer El Sanatona amadi mahaki kambugi classical dance thangta maibi jagoi khamba thoibi Manipur gi saisak pe thoksom lansana classical dancer Jaya Kunda pongi isai amadi jagoi ni chimsu utki Afaba macha ama sembada mama mapagi achoba thodang lei school amadi boarding da macha gi daita puhan bana afaba macha semani haiba arama wakal ni haina consumer affairs minister karam shamna phungdokre ngasi mongsangoi de leba BP Pol mental development home da chana naba local gi cheng hawai thau alu na chingba sing mateng pangba gi thorom da minister na phungdokhibani thorom madu da consumer affairs ki director Ranjan Yumnam home gi secretary Ibe Chaubi amasung minister gi imung anung gi miyo sing saruk yaki Minister Syamna Makatana afaba macha ama sem haibasi afaba leba ama semaga manai afaba macha sembada school amadi boarding gi oja khaktak khaktada inthok laga yaroi mama mapagi achoba daita amaga loinana macha singbu afaba wakalon amsung loksing leiba macha ama ohingadabni haiki adu aina icha afaba ma sembanga ngambata gi leipa ma sembanga sat manai se agi wakalon ne aduna icha sembakan akoi motivate tau se so ma dik darkar le motivation nuna ni ngasi adiu aina ngasi di isa chai kuma pan thoro pa kanda aina khalan ni bo wakalon do khalak pa kanda ai asuki ma dik sau thuk jaba fawe akoi mama mapana masa sembagi full responsibility se mama mapana lauguda bane matam supada kanaga loinari kari tauri karam bawangang sangang tauri kari lichat sali masih akoi khamina badarkar le State Action Plan on Climate Change hemdokpagi matangda nongmagi oiba workshop ama ngasi classic grant da pangthokre Directorate of Environment nasinba workshop hokdokki thomda Director Dr. Y Navachandra IIT Guwahati gi Anamika Barua CTRAN gi MD Dr. Ashok Singha amadi atai masang naiba miyo kya sabyaki Dr. Y Navachandrana leptan holukliba lamdam asigi ainga sagi khal asigi namak laiba state action plan asi ingnisingani gata ni pandagi kungumtoi fawgi oina matam gachunana semdoknaba workshop asi pangthokpani workshop asida tonganba stakeholders singna pirakpa mosing loksinlaba matungda action plan semgani masi Manipur gi oina yamna maru oiba amadi malim gi honglakliba chang asigi makhada thamnaba honaba thorang amani haiki taken up this initiative and all the 22 line departments which were collaborated in the first edition of the SAPCC again we are going to collaborate with them and in addition some of the line departments also will be involved to bring out this SAPCC version 2, that is what in the keynote address mentioned, that is mainly for 2018 to 2013. The NDCs to be reflected is for the climate change actions that will come after 2020. Dr. Ashok Singhana Malemgi amadi India gi oina honglukliba ainga sai khal asigi matangda macha khaiba wafam thamaga loinana India gi oina apunba missing billion amaga dasmik manga oiriba asigi manungda chadani fugi changda saharda leiri urbanization leptana chathabana ainga sagi khalda akaiba piri film asidagi laksinanaba state ki oina chap chaba action plan sema mathok tai haiki khulai mangna chenaba acho asam khudimak National Security Act ki makhada numit mangani gi manungda faduna cherak pidabadi
People's Action for National Development and Peace Manipur miyam loinana akanba khongjang changsilagani hairi mabangi haukiba thodok kayada CBI NIA natraga Central Investigation Body singda sinakiba thodok singi wari amata lebak miyam khangna jarak pikhidabana maram oiraga Manipur miyamna hadaki thodok asi ariamba tahanba yaro hairi BJP na Assembly mikhal mamangi lengak matamda lupa crore kayagi senja thumjada chenaba miyoi sing lemna tharoi haraga lengak asi chahi ama mapung faraba fauba matik chaba thabuk lokatababu yaningdaba phongdorkli hajik pawgi balthana tem program tolzari Kaidurino kanano kaigino kaidu biyo masipumna loi leibidi gari ahan maga tongba ngamdrone pura laga tongni khaliba namai du kaidro senbun puthoga leibidi ngamdra senbun puthokna leiba ngamdrasu imphal finance ta chalo ai ju ahan ba leingam tadna imphal finance tagi loan oine lori imphal finance na nongbu manung de gari loan lobu yabu tong chaba pizari adom na pam makal gari kudingma lobu be yabani. Combined tutorial for CBSE, the largest CBSE tutorial center in Manipur. Admission open. Second batch, Class 12 CBSE 6 months foundation course. Class 9 and 10 CBSE 6 months foundation course. From 5th April, Class 11 CBSE 3 months vacation course for the Novidya, Sainik and outsider. From 5th April. For details, please contact Combined Tutorial Office, Sagolbal Moirang Lerak Machil, Bus Parking Info. Montessori is an education for independence, preparing not just for school but life. Likla presents JJ Montessori with trained and experienced teachers and a world-class infrastructure in Imphal city. JJ Montessori provides daycare, pre-nursery, nursery and kindergarten programs. Greg John gidi Tatis College di mamal suma phang kuding chamane yo suma ngoroi pista chalabnina adu suma takta superlink footing gi offer me amum piri sidi tas electric rang no sin bagum na yo tisin bayar dudi sanagi mohut yangna sin bayar andre Lengsin Biraksi, Chairauba Mari Lenana, Directorate of Handlooms and Textile, Government of Manipur Sinjaba, Chairauba National Handloom Expo, Lisingini Taraganipan, Irainamid, March Kitang Kuntradigi, Nilakuti de Leba, Urban Hatta, Hokdoksare, April Getarahum de Fava, Chatazagadaba Yongi Mela Asi, Miamna Mi and Tabida Nabakanganjari, Paujanjariba, Directorate of Handloom Textile, Government of Manipur. Hakchangi labor solakpadagi producing attaba, hakchang choktarba, tumba chaba yaraktaba, khong hama numayaktaba singidabak, amatta nairaba upaidi, jolib syrup, amasu jolib capsule ho changni sinabiyo. Break itong mayam botaram usari asima khata pausing pizari. Imphal City manunggi lambi mataida mafam sadan gari khamjinba amadi popam phamjinba singi takthokpagi drive ama SP Traffic Police ki miyeng makhada Traffic Police amadi Nagamapal Women Development Society gi thamui singna Rims Road Hajin Phamgi mamang thangba Nagamapal gi Nala Mapan paring desathakre drive aduda Nala Mapan auto khamhamda popam phamliba sing takthokhi amadi Nalagi maning thangbada leiriba dukan paring singsu lambida pot thamliba sing lokthokhanki Drive asing matang da DSP Traffic ngasepam ratanana Imphal City area da lambi chiliba si mong chumna gari khamdaba popam phamdaba kaya dagi oirpani masidagi kharada oirbasu kona naba khongthang asi lokapani haiki Traffic supervision ki makhada koina sinjarapani toribo auto sigi mena sama haitare koina gama pal de leiba yam urgent toriba Rims Road kumba adigi somda connecting oriba koi triple S haitare ase kangjabi machin gi tori se congestion je koi automatic leiba mutik jagi machi je koina kamina streamline toraga tawne ha matam da koina auto myam sing se koina magi mafam ama parking ama pithokiba aduga maneuver toner ba space am su thambiba aduga mayam drop toraga koi left side ta haitare right toraga di khatam koi extend noiba jaga amoi banina left side thambiraga mogi streamline tawragadi mayam singi free flow oigani haibagi pandam da khoina tawjabani especially ko Imphal City area gi se masida lai se ko auto khaki manas na tebo ko ko street vendors kind encroachment of road sig su lai banina koi na koi auto se thani ko matam da moina phamjal laga lai rabani na maning gi se ko space yam chawno ko pai to ki ba ado itarga di koi na moina thari ba sing se dagi mamang da thagalak banina space to hena kallabani na road congestion gi achoba problem ama su lakpa dagi main reason se dunani haizariba Manipur gi apunba missing lak 19 longi manungda lak 9 lomdi thabak phangdaba
सुफम नोंफम फंगदबना स्टेट असिना मखल मखा क्यागी खुदोंचादबसिंग मायोंगनारी लैरिबा मिपुम खुदिमक असिदा गवर्नमेंट थबक पीबा हाइबसी ओइथोक्तबना मसाना मसागी सेनाल लंबी ओइबा याबा खुदसा हाइबगी ट्रेनिंग फंगनबदी तंगाइफदे हिरम असिगी मतंगदा अखनब रिपोर्ट अमा Manipur government hamadi India government na state asida leiriba thabak phangdaba naha singbu masana masa thabak pijanabagi pandamda skill development scheme kaya ama paikhatlagasu phajana implement tawdabana lamdam asidagi skill labor puthopagi sangdi yamna namely Sarak sida skill labor puthoknaba yam thawai yauna amadi mai pakna sangsalamba kendra ma thengnare masigi matangda mayam yengminase Aise graduation last year oide PM college sombu sugo training ju adum tamjanbade dum kanai hina khalba adu dum yawgi Pongkin dagi wana ko gi panchayat taruk amasung uyum pokta ama hapsalaga center taret hangi teni changa ga marphuda kana ba pin bagi da phangali hoji akoina pijeri ba training si loi baga akogi skin development gi pandam da isana isabu thabuk pijana bagi pandam da training sing jina certificate after certificate paigra matung dadi akogi Ben school uniform da koi supply tawna ba union kan jenja duna supply phange Virgo enterprises ki makha da department of labor ki makha da machine chani pirakpani adugo overload machine tak omaga si koi center taruk loina yentok chabani helum sector dana hoji phawda koi ken dagi oina mi nupi lising ni ga chatuk apply torkhre awa koi na hoji wedding card pi base lising amaga cham ko maga pijagre koi gi target se tha amada sigi training lora matungda lising mapan dagina lising 35 bu talhanba haibani koi target se Pandam dismain tawre isa na thabuk pija hai tare masa school ni kar da ko aduga moi ki uniform atu bodi lai bidi ngam da ba phi oina lai jaraga di lai raba mayum da adu akoi na dumare moi haira matung da di enoi poro aduga sidai da turo aduga me angang gai tu school ka halo har ga adu mai taw moi manga trom jawre angang nu pimsa moi khara yawre ko bakhoche khali ma chi thure moi de tare ni pa nu da tara hen tu ga moi de akoi pi ngam da ngai hing badi hauji lai riba condition ji da di sigi phibam ji da di sab chane yumam pu badi dum yare ni Hauji Manipur gi oiriba thabak phangdabagi problem asi ko on se hairagadi tongan ba skill development program kaya ama mai pakna sangsin ba darkar oiri kendra asida sangsiliba skill development gi program sing asigum leihoriba kendra yankhai ga mapan asigi kasin koya sinba thungna asigum ba skill development gi program sing asi mai pakna sangsan ba ngamlagadi aikoi gi state asi mipan tangdaba amadi maromdom hingjaba ngamba state ama haibado soidana oigani haibase asoba thajaba amani ISTV gi damak video journalist Aboy Chongtham amadi Rina Nongmaithem Yumnam Kunau Khundrakpam Telegraph Pauchegi special correspondent Kelen Thoksomna manung matam chadan laikhidabada MP Dr Thoksom Menena awa phungdokre laikhidraba Kelen Thoksom sakagi langnanga lamba thawan misakni mahakna laikhidabasina pawmisingi marakta achoba ahob ama leihoragani mahak imung manungna nahoriba awabada saruk yabag loinana laikhidrabagi thawaina mapugi nakta ingna chingna leiba oirasinu hairi Press Advisory Committee Manipur Legislative Assembly ki member Oramba Telegraph ki special correspondent Kelen Thoksomna laikhidabada committee asin awa phungdokre ngase committee ki chairman P Ibungo Chobana chair logduna pangthokhiba mifamna laikhidrabagi mafamda minute ani tumina leptuna awa phungdokhi Telegraph Pauchi ki special correspondent oibata natna social activist ama oinasu matam kaya gi mamangdagi katoktuna laklaba Kelen Thoksomna Manung matam chadana laikhidabada Manipuri Muslim Welfare Organization na awabu phungdokre Taye Suba Pay Commission chanahandaba amasung
पेंशन सिंगी डिमांड पिथोक्तबगी मायोक्ता मणिपुर स्टेट पेंशनर यूनियन ना सिंजमई चिंगा मखोंगदा वाकनफम चथखरे यूनियन की जनरल सेक्रेटरी लाइसम तोंबिना पेंशनर सिंगी मेडिकल अलाउंस लुपा 400 चमंगा हेंगनहनबा अमदी तरे सुब पे चनहनबा गवर्नमेंट का वारी सानदुना यानकीबा वाफम कया थबकत ओंथोरक्त्रबदी ngasi hauna demand sing fang difauba khongjing singsilagani haiki Sidi India ki northeast corner da lai bari na post sai atai sai pura ta ki Manipur da port kwai di he tangi adra mar mar ka hing bari yang wa ba phi ma ne khoi lai sai dana ai khoi gi sai khoi da khanza ba da khoi wakhanda yi lai ba sai khoi saben pe si phang difau di phang khoi mo ta pham da plan taw ni khoi na ko da bi si phang difau de khoi sa ta gi ni Rashtriya Prakrishan Abhiyan gi saruk ama oina नोमगी ओइबा बूथ लेवल वर्कर सिंगी ट्रेनिंग प्रोग्राम अमा निंगथोखोंगदा लेबा बीजेपी बिष्णुपुर की मंडल ऑफिस पांथोखरे थोरमदुदा बीजेपी मणिपुर प्रदेश के वाइस प्रेसिडेंट एस प्रेमानंद शर्मा स्टेट सेक्रेटरी ऑर्गेनाइजेशन पी प्रेमानंद मिते जनरल सेक्रेटरी एडमिनिस्ट्रेशन के शरद कुमार डिस्ट्रिक्ट कमिटी के प्रेसिडेंट आर के बिमोला मंडल के प्रेसिडेंट एन रघुमनी सरुयाकी थोरमदुदा सरुयाकीबा एमएलए ओइरंबा किखोन बौना गवर्नमेंट पाइखलिबा फ्लैगशिप प्रोग्राम सिंह मियामदा हकथिंगना योहलबा अमदी पार्टी के फंडामेंटल राइट्स सिंह वर्कर्स सिंह नांगना चलबा मतमदा मरा चेतपा गवर्नमेंट अमन लेबगा लिनना सोखतपा लमदम अम सोइदना लेबा ngamguni हाइखि एकोई बीजेपी न गवर्नमेंट पाइरपसिदा लॉ एंड ऑर्डर सिचुएशन से सथीना इंप्रूव तौरे हना कोई क्लेम तो बिया एकोई की गवर्नमेंट लेबा तारबसु इफ देयर इज नो लीडर if there is no somebody to speak on behalf of all these caricatures, all this public, adu everybody presume si confusion rene. Kada Kaksing district amadi Imphal East district na drive chataduna yungo phagakre. Ngarang nungtil pung amma makhairom taba matamda Kada Kaksing district ke thawmi singna Hianglam Hiran Maida chathaba drive ta miyoi ama yungo liter manga Chaknam tin ani amadi atai kon kharaga konana fakatki amaromda nungtil pung ahum makhairom taba matamda Imphal East district ke thawmi singna okram chuthek singjamai khetri lekai uche kon khunau amadi kongba makha nandebam lekai da chathaba drive ta miyoi manga dagi yungo liter marfu phagapangam ki fagalaba polam sing miya mangda hidoktuna mangankhre kunthraga nithoi suba CRPF battalion gi chai yankhai nithoi mapung farakpa golden jubilee thorom Lokta project leiba NSPC की ऑडिटोरियम द हगदोक्रे थोरमदुदा IGP CRPF मणिपुर अमसुंग नागालैंड सेक्टर विक्रम सहगल मणिपुर पुलिस हाउसिंग कॉर्पोरेशन की मैनेजिंग डायरेक्टर मलाना गौड CRPF ग्रुप सेंटर इम्फाल की DIG डॉक्टर सुभाष दमले DIG इम्फाल रेंज ब्रिगेडियर SK शर्मा DC बिष्णुपुर पवन यादव बटालियन असिगी CEO राजगोपाल अहमद सुसरुयाकी Bikram Sehgal na lamdamasida CRPF na law and order nak siyanbada achoba thonang leuri masida natna lamdamasigi sothara mafam singda civic action program gi makhada project kya paikhatuna sokhotpa lamdam ama oinanaba thabak kya paikhatli force asina miyamga afaba mari thambangam liba sigma jawan sing amachung makoi gi imung manungna lepa leitana honabadagini thorong gi saruk ama oina tongan bufruki nat ki oiba jagoi ise kyas utkhi Konthozam Kendra ki saruk ama oiba Nambol Khajiri mamang lekai gi Maklang Turel Malil miyamna Nambol Turel hairaga khangnari mafam asigi Nagye ki sengdokliba mafam sing Development Protection United Voluntary Organization Khajiri Rising Club and Library Nambol Municipal Council Ward asigi Ward aniki councillor amadi laikai gi mera paibi sing nangasi yengsinkre Khajiri mamang Women Development Association gi Secretary S Kunjalatana Sahi kya gi mamang dagi Turel asigi long nambal amadi khonung asi thenbana maram oiraga isingi imai pathoktuna ichau gi awaba mayok narambadu kharam makai di phanba ngamlagani Konthozam Kendra ga tainariba Nambol Turel gi mafam khara semjindana leiriba asisu mari leinaba department amadi Nambol Kendra gi MLA na miyeng changbiyu Turel khonung singbagi thabak asi paikhat pibagi damak Konthozam Kendra gi MLA Dr. Sappam Ranjanbu thagapa phungdoki
ꯃꯥꯌꯣꯛꯅꯕꯗ ꯈꯨꯗꯣꯡꯊꯤꯕ ꯍꯦꯟꯅ ꯂꯥꯛꯀꯅꯤ ꯌꯥꯔꯒꯗꯤ ꯑꯊꯨꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯋꯥꯠꯍꯧꯔꯤꯕ ꯇꯨꯔꯦꯜ ꯇꯦꯡꯗ꯭ꯔꯤꯕꯁꯤꯡ ꯑꯁꯦ ꯂꯣꯀꯦꯜ MLAꯁꯤꯡ ꯅꯝꯕꯣꯟ ꯀꯦꯟꯗ꯭ꯔꯒꯤ ꯑꯋꯥꯠꯄ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯇꯦꯡꯗ꯭ꯔꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤꯅ ꯀꯔꯝꯅ ꯃꯇꯧ ꯀꯔꯝꯅ ꯇꯦꯡꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯑꯊꯣꯔꯤꯇꯤ ꯃꯔꯤ ꯂꯩꯅꯕ ꯀꯦꯟꯗ꯭ꯔꯒꯤ MLAꯁꯤꯡ ꯑꯗꯨꯒ ꯅꯝꯕꯣꯜꯒꯤꯁꯨ ꯂꯩꯔꯤ ꯃꯈꯣꯏꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯋꯥꯠꯄꯁꯤꯡ ꯑꯁꯤꯒ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ Hasil lokalapod maru iba pa mukana bizari. Security isuda aseng bakupsilaga mingchat lobagi politics to guno haina harigi Deputy Chief Minister gakham na phungdokre. Ahan ba Indo Bangla Manipuri Cultural Festival Tetai Gaon Bangladesh solution kre. Hagi phabu ni ISTV na pizza ba Manipur pa mata sidar shinjari miyang tabi usung bom kana tumjari.